Hi mayam ko ima oi ko khoi ma ga papa ga ai upani pa du ko UP da moi thabam gi lai ba ko du ga asiga budi ko na saka kane ba ko moi gi thabak to loi ra ga nini umni lai ramani ado ai gi pot me am bu bi re ko khoi gi khoi na saning bu do do moi wakhal na su me am ma hape ado to posai do lambi da unara ga lauri ne ba ko ai gi pot to mana kai ke mana masing yu jawi ba ko du na moi horen thabak to loi ra ga la oi ma ai lum mana thangat ba hom de am pot je lai re ado je kan jara ke me am posai je kai kai noi na biak si ma ne ba ko kai ke jawi no khang de me am da me am da set up jara ke kai kai noi jum da ke pira ko pon na sa po so su how dro ba ni kai noi de siga phang da pot oi de ni ko sam je ina chat ba gi ko helmet upsan ba gi la pe ba ko loi ra sam ba je me am lambi da di yam na video lo ba ti ngam jara tre ado je kan jara ke me am posai je ini मैं आपको फेसबुक पे काफ करे बने दो यूट्यूब पे सुधम जे गंजरा के मटे कोइना खुजा ममा मैं आपको से यो जिम नहीं लोई दे को लोम का पास ये फस परे मैं फेसबुक पे सांग जा रे मुको सिकले ने मैं आहान मदा बॉडी होइना जे गला के को अदो बॉडी से हम ये उदो ने बॉडी से को मैं इसा ते भी पाम जे बदु को 1 2 3 4 5 baboy na body picket 5 pure ato ko yaure masa su yaure loi yaure myam ko adulagi asigana samaroi kawi ko manipur di akoi di awa bhaniwam kawi ko selere mapunani ko myam manam na ngawzare myam adugagi di asina ko myam ina pamzaba akoi kaya ta ai phami se nongai tre myam ko sen ko aduwa re adugay sina mayang as mayang may manam si mayang ay ngawzare boy mayang hindi khang de ay gi oina di loi zare masam sai don mama ni adugay gi sina mayang ko saktupi mana boy tinga ga dum ay pataw phai na ko mana sum khara option bi re mayang akoi ni apa mama sum sa jani na sigalai re yami ko mayang sigalai re saktupi ado mana morning da sum lai ai sigo ko bi dei ko morning da saja na bagi ai na apa ni mathau bi lak pani mo ko du di ma house la hai moi mathau do ro ga sangat kane me am karani nu ni lai ne ba ko adu ai sina ko imana siga ko pana phang de du ko sum sak tok la ga makha mara ma sum sa ba hawi de ko adu na pana khara hapsan bi de me am siga lai re kari na mobile pana khara hapsan bi de me am siga lai re ko adugay kiti matang jangan jarak ke ne asena se chana thakna bagi achapo sinamu akoi to na pirei ne ba ko ai gi che jai ma duna mana hangbire ngonda phone da kai pirau ge na ai nei ma da hai gra bani ha ba du ga ne mana ma pira ge chana ananga achapot ke ga chaning nge hai ro ai ai mama se yam pa me yam pi ai da ko angang oi re da hojik ti lupa manga pi re hana di lupa pi ra me ba ko aduga gi aina manipur gi achapo chu chaningi mama memi siga me ha mama pire meyam akoi pa lakhibu chatra lai ure ko to na pisa do pi de ba ko ma su kaino ma hamning nge na ko mangge achar ni se na meyam manipur gi ni ko akoi do phang de ba ne lakhibu da gi tawraga asiga chu phang da bani na meyam pire de ima oina phochai ate je pubire de ima ju siljar da angang lai ta man mai lai na ko ton da do ma ni ima oi chat kani je changam pot piram ngani hai ba du ne meyam pire meyam mangge achar memi mama numilai maru haika achar haitup achar adugai gidi jamine meyam manipur da phangba chapot adoi di asiga khoi dugagi memi mama sina dai duga siljar rei rum lauraga ko mana meyam pire jemu meyam khuja mama ai dukan pham jara ne na phagi toi baina fajana so hawre meyam ko siga ka phangda bani na ne ngai dia su ma chapot se yam hawina ko meyam selai re numilai maru sida 2020 ra kaino pi ai piket amda piket ahum ga pire adugai gidi sena haitup ko mane khang se achar piket ahum Eskuwa om da oi meyam ai di ko se phang da bani ai pam ja badu ko ai achar maru ni se meyam achar maru ai yam pam ni ko pire suraga ka chi da cha sena kaino manipur de kaino ko bani ko se ai soi ni ko meyam da hai ja roi ga se ju piket am jamon le papa lagi pusat padu ko to na loi na suna ba le oi da ko moina le sina boro ya ta le ko meyam jame yemo meyam makal 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 kuja mama tahu reko. Segala ini.
ꯑꯗꯨꯒ ꯏꯃꯥꯅꯀꯣ ꯑꯩ ꯑꯍꯥꯕꯤ ꯌꯥꯝ ꯄꯥꯝꯖꯕꯗꯨꯒꯀꯣ ꯃꯌꯥꯝ ꯉꯥꯔꯤ ꯇꯣꯉꯥꯟꯅ ꯁꯨꯕ ꯌꯥꯗꯕꯅꯤꯅ ꯅꯨꯡꯁꯨꯛ ꯑꯣꯏꯅꯀꯣ ꯏꯃꯥꯅ ꯈꯔ ꯌꯥꯝꯅ ꯂꯧꯔꯒ ꯁꯤꯒ ꯂꯩꯔꯦ ꯃꯌꯥꯝ ꯍꯥꯞꯄꯤꯔꯦ ꯑꯗꯨꯒ ꯏꯃꯥꯅ ꯈꯜꯂꯤꯁꯤꯅ ꯀꯣꯟꯅ ꯑꯩꯅ ꯁꯨꯝ ꯈꯔ ꯉꯧꯔꯒ ꯆꯩꯕꯥꯛꯇꯤ ꯐꯪꯕꯅꯤꯅ ꯑꯍꯥꯕꯤ ꯆꯥꯕ ꯌꯥꯏꯀꯣ ꯑꯩ ꯑꯍꯥꯕꯤ ꯌꯥꯝ ꯄꯥꯝꯖꯩꯌꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯉꯥꯔꯤ ꯇꯣꯉꯥꯟ ꯐꯪꯗꯕꯅꯤꯅ ꯆꯥꯗꯦ ꯃꯣꯏꯅ ꯁꯨꯝ ꯁꯨꯔ ꯊꯥꯕꯤꯔꯛꯑꯦꯗꯅ ꯅꯨꯡꯁꯨꯛ ꯑꯣꯏꯅ ꯄꯨꯕꯤꯔꯦ ꯃꯌꯥꯝ ꯑꯃ ꯁꯤꯗ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨꯗꯒꯤꯗꯤ ꯀ꯭ꯋꯥꯁꯤꯅꯀꯣ ꯆꯥꯛ ꯇꯣꯛꯂꯒ ꯁꯨꯝ ꯃꯀꯛ ꯑꯃ ꯆꯥꯅꯕ ꯃꯌꯥꯝ ꯂꯥꯝ ꯊꯥꯔꯛꯄꯗꯨꯐꯥꯎ ꯍꯧꯖꯤꯛꯇ ꯂꯣꯏꯔꯤꯕꯀꯣ ꯀꯨꯏꯗ꯭ꯔꯤꯕꯀꯣ ꯂꯣꯏꯕ ꯃꯌꯥꯝ ꯑꯃ ꯄꯤꯕꯤꯔꯦ ꯃꯌꯥꯝ ꯆꯥꯛ ꯇꯣꯛꯑꯒ ꯁꯨꯝ ꯃꯀꯛ ꯑꯃ ꯃꯔꯥꯡ ꯑꯃꯀꯣ ꯌꯥꯝ ꯆꯥꯕꯕꯨꯗꯤ ꯅꯠꯆꯗꯦꯀꯣ ꯃꯌꯥꯝ ꯑꯃꯨꯛ ꯀ꯭ꯋꯥꯎꯔꯒ ꯖꯥꯖꯨꯏ ꯀꯥꯏꯅ ꯍꯥꯏꯕꯤꯔꯛꯀꯅꯨꯀꯣ ꯈꯪꯖꯩꯀꯣ ꯏꯁꯥꯅ ꯑꯗꯨ ꯍꯥꯎꯕꯤ ꯃꯀꯛ ꯑꯃ ꯃꯔꯥꯡ ꯆꯥꯖꯕꯗꯨꯅꯦꯕꯀꯣ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯗꯩꯗꯤ ꯑꯩꯒꯤ ꯅꯤꯄꯥꯁꯦ ꯁꯣꯏꯕꯨꯝ ꯌꯥꯝ ꯄꯥꯝꯖꯕꯀꯣ ꯑꯗꯨꯒ ꯏꯃꯥ ꯍꯣꯏꯅ ꯁꯣꯏꯕꯨꯝꯁꯦ ꯆꯠꯂꯤ ꯍꯥꯏꯁꯤꯒ ꯈꯖꯥꯡ ꯄꯨꯔꯛ ꯁꯣꯏꯕꯨꯝ ꯀꯤꯂꯣ 4 ꯄꯨꯔꯛꯑꯦ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯑꯩ ꯅꯤꯄꯥ ꯌꯥꯝ ꯄꯥꯝꯖꯩꯑꯕꯀꯣ ꯑꯗꯨꯒꯗꯤ ꯏꯃꯥ ꯍꯣꯏꯅ ꯆꯠꯂꯤ ꯍꯥꯏꯁꯤꯒ ꯈꯔ ꯌꯥꯝ ꯄꯨꯔꯛꯑꯒꯦꯅꯅꯦ ꯊꯥꯗꯣꯛ ꯊꯥꯖꯤꯟꯗꯨꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯋꯤꯗꯅꯀꯣ ꯃꯌꯥꯝ ꯃꯅꯝꯁꯨ ꯀꯜꯂꯤꯅ ꯁꯣꯏꯕꯨꯝꯁꯤꯗꯤ ꯑꯗꯨꯅ ꯌꯥꯝꯅ ꯄꯨꯕꯤꯔꯦ ꯀꯤꯂꯣ 4 ꯃꯌꯥꯝ ꯐꯤꯁꯤꯗꯤꯀꯣ ꯃꯌꯥꯝ ꯑꯩꯗꯤ ꯆꯠꯅꯕ ꯆꯠꯅꯗꯕ ꯑꯗꯨ ꯀꯣꯟꯅꯒꯤ ꯋꯥꯔꯤꯅꯦꯕꯀꯣ ꯅꯨꯡꯁꯤꯕꯗꯣ ꯍꯧꯖꯤꯛ ꯏꯃꯥꯅ ꯁꯦꯠ ꯑꯃ ꯑꯩꯉꯣꯟꯗ ꯍꯥꯏꯌꯦꯀꯣ ꯑꯅꯧꯕ ꯊꯣꯔꯛꯄ ꯑꯃ ꯂꯩꯔ ꯍꯥꯞꯄꯛꯀꯦꯅꯀꯣ ꯑꯩꯅ ꯑꯩꯗꯤ ꯃꯤ ꯇꯤꯟꯅꯒꯗꯕꯁꯨ ꯂꯩꯇꯦ ꯁꯤꯒ ꯈꯖꯤꯛꯈꯛ ꯚꯤꯗꯤꯑꯣꯗ ꯃꯩꯇꯩꯒꯤ ꯐꯤꯖꯦꯠꯇꯣ ꯁꯦꯠꯅꯤꯡꯕꯗꯣ ꯑꯗꯨꯈꯛꯀꯤ ꯑꯩꯅ ꯁꯨꯝ ꯁꯦꯠꯆꯕꯅꯦꯕꯀꯣ ꯁꯦꯠꯁꯤꯗꯤꯀோ ꯇꯥꯏꯗꯉꯩ ꯂꯩꯕ ꯏꯃꯥꯅ ꯀꯂꯔꯁꯦ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯔꯛꯄꯀꯣ ꯑꯗꯨꯒꯗꯤ ꯑꯩꯅ ꯏꯃꯥ ꯇꯥꯏꯔꯒꯁꯨ ꯄꯨꯕꯤꯔꯣ ꯍꯥꯏꯅꯀꯣ ꯄꯨꯔꯛꯑꯦ ꯃꯌꯥꯝ ꯇꯥꯏꯔꯒꯁꯦ ꯑꯩ ꯀꯂꯔꯁꯦ ꯁꯨꯝꯕꯁꯦ ꯌꯥꯝ ꯄꯥꯝꯖꯩꯌꯦꯕꯀꯣ ꯐꯖꯩꯌꯦ ꯆꯠꯅꯕ ꯆꯠꯅꯗꯕꯩ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯅꯨꯡꯁꯤꯕꯗꯣ ꯑꯗꯨꯅꯦꯕ ꯁꯤꯁꯦ ꯑꯗꯩ ꯁꯤꯁꯨ ꯑꯃꯨꯛꯐꯥꯎ ꯁꯦꯠꯇ꯭ꯔꯤꯀꯣ ꯃꯌꯥꯝ ꯁꯤꯒ ꯂꯩꯔꯦ ꯁꯤꯒ ꯁꯦꯠ ꯑꯃ ꯂꯩꯔꯦ ꯁꯦꯠ 2 ꯁꯨꯔꯦ ꯃꯌꯥꯝ ꯑꯗꯨꯗꯒꯤꯗꯤ ꯑꯁꯤꯗꯤ ꯆꯠꯅꯗꯦꯀꯣ ꯃꯌꯥꯝ ꯆꯠꯅꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯏꯃꯥꯅ ꯃꯤꯇꯩ ꯂꯩꯇ꯭ꯔꯒꯁꯨ ꯚꯤꯗꯤꯑꯣꯗ ꯈꯖꯤꯛꯈꯛꯁꯨ ꯉꯥ ꯑꯃ ꯀꯔꯤ ꯑꯃ ꯁꯦꯠꯆꯅꯕ ꯍꯥꯏꯅ ꯁꯨꯝ ꯍꯥꯞꯆꯤꯜꯂꯛꯄꯅꯦꯕꯀꯣ ꯃꯌꯥꯝ ꯁꯤꯅ ꯑꯩꯈꯣꯏ ꯆꯦ ꯍꯣꯏꯅ ꯂꯩꯁꯥꯔꯤꯉꯩꯗꯀꯣ ꯏꯟꯕꯒꯤꯅꯤ ꯑꯗꯨꯒ ꯁꯨꯝ ꯂꯩꯕꯗꯨꯒ ꯏꯃꯥꯅ ꯁꯥꯔꯤꯅꯤꯅꯀꯣ ꯍꯦꯛꯇ ꯂꯪꯊꯣꯛꯄꯁꯨ ꯄꯥꯝꯃꯨꯗ꯭ꯔꯥ ꯃꯌꯥꯝ ꯏꯐ ꯐꯔꯤꯅꯀꯣ ꯑꯗꯨꯒ ꯏꯃꯥꯅ ꯚꯤꯗꯤꯑꯣꯗ ꯉꯥ ꯑꯃ ꯀꯔꯤ ꯑꯃ ꯏꯟꯅꯕꯒꯤ ꯍꯥꯏꯅ ꯁꯨꯝ ꯍꯥꯞꯆꯤꯟꯕꯤꯔꯛꯄꯗꯨꯅꯦꯕꯀꯣ ꯆꯠꯅꯩ ꯆꯠꯅꯗꯦ ꯃꯌꯥꯝꯅ ꯆꯠꯅꯗꯕꯁꯤꯕꯨ ꯀꯩꯒꯤꯅꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯀꯅꯨ ꯅꯨꯡꯁꯤꯕꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕꯗꯣ ꯑꯩꯈꯣꯏ ꯆꯦ ꯍꯣꯏꯅ ꯏꯜꯂꯝꯕ ꯌꯥꯝ ꯅꯨꯡꯁꯤꯕꯗꯣ ꯑꯗꯨꯒꯤ ꯁꯨꯝ ꯍꯥꯞꯄꯛꯄꯅꯦ ꯃꯌꯥꯝ ꯀꯣ ꯑꯩꯅ ꯅꯥꯇꯣꯟꯒ ꯐꯨꯜꯂꯦ ꯈꯖꯤꯛꯈꯛꯁꯨ ꯚꯤꯗꯤꯑꯣꯗ ꯉꯥꯏꯍꯥꯛ ꯑꯃ ꯏꯟꯕꯩꯅꯦꯕꯀꯣ ꯑꯩꯒꯤꯁꯤꯗꯤ ꯌꯥꯝ ꯂꯨꯍꯣꯡ ꯊꯣꯛꯀꯗꯕ ꯆꯥꯛꯀꯧ ꯆꯠꯀꯗꯕ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯒꯨꯝꯕ ꯆꯠꯀꯗꯕ ꯅꯠꯇꯕꯅꯤꯅꯀꯣ ꯃꯌꯥꯝ ꯑꯗꯨꯅꯦꯕꯀꯣ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯁꯤꯅ ꯑꯩꯒꯤꯅꯦꯀꯣ ꯃꯌꯥꯝ ꯁꯤꯗꯤ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯑꯩ ꯅꯤꯄꯥꯒꯤ ꯏꯃꯥ ꯍꯣꯏꯅ ꯈꯨꯗꯩ ꯑꯃ ꯄꯨꯔꯦ ꯁꯤꯗꯤꯀꯣ ꯑꯩꯈꯣꯏ ꯑꯁꯨꯡꯕ ꯀꯩ ꯑꯣꯏ ꯁꯨꯝ ꯂꯨꯖꯕꯗ ꯀꯩꯗ ꯑꯗꯨꯝ ꯁꯦꯠꯄꯒꯤ ꯁꯨꯝ ꯈꯔ ꯆꯥꯎꯔꯞ ꯇꯧꯕ ꯌꯥꯝꯅꯁꯨ ꯄꯤꯛꯇꯕꯁꯦ ꯅꯨꯡꯉꯥꯏꯒꯅꯦꯅ ꯑꯃ ꯍꯥꯞꯆꯤꯟꯕꯤꯔꯦ ꯑꯗꯨꯗꯒꯤ ꯁꯤꯅ ꯏꯆꯥꯊꯣꯏꯕꯤꯒꯤ ꯐꯤ ꯃꯇꯦꯛ ꯑꯃ ꯁꯨꯝ ꯍꯥꯞꯄꯤꯔꯦꯕꯀꯣ ꯃꯥꯒꯤ ꯂꯦꯁꯁꯨ ꯄꯨꯔꯛꯑꯦꯕꯀꯣ ꯂꯝꯕꯤꯗ ꯂꯩꯔ ꯄꯤꯔꯝꯃꯦꯕ ꯑꯗꯨꯗꯤ ꯆꯥꯈ꯭ꯔꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯒ ꯆꯥꯍꯧꯗ꯭ꯔꯦ ꯁꯤ ꯃꯣꯔꯣꯛ ꯅꯥꯏꯕꯤ ꯑꯃꯒ ꯁꯤꯁꯨ ꯑꯩꯒꯤꯅꯤꯀꯣ ꯁꯤꯗꯤ ꯃꯌꯥꯝ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯑꯦꯕ ꯄꯣꯠ ꯆꯩꯁꯨ ꯑꯗꯨꯒ ꯃꯣꯏ ꯊꯕꯛꯇꯣ ꯂꯣꯏꯔꯒ ꯆꯪꯉꯛꯀꯅꯤ ꯅꯣꯡ ꯅꯤꯅꯤ ꯂꯩꯒꯅꯦꯕꯀꯣ ꯑꯩꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯨꯒ ꯍꯦꯟꯅ ꯌꯥꯝꯅ ꯑꯩꯈꯣꯏ ꯃꯥꯅ ꯄꯨꯕꯤꯔꯦꯀꯣ ꯈꯪꯅ ꯃꯆꯥꯅꯤꯅ ꯃꯥ ꯑꯩꯅ ꯆꯥꯅꯤꯡꯕꯗꯣ ꯂꯣꯏ ꯈꯪꯉꯤꯗꯅꯀꯣ ꯃꯥꯅ ꯆꯥꯅꯤꯡꯕ ꯂꯣꯏꯅ ꯄꯨꯔꯦ ꯃꯌꯥꯝ ꯁꯨꯛ ꯆꯥꯝꯃꯦ ꯄꯣꯠ ꯆꯩꯁꯦꯀꯣ ꯑꯩꯈꯣꯏ ꯇꯣꯅꯁꯨ ꯁꯨꯝ ꯑꯆꯥꯄꯣꯠ ꯀꯩꯀꯥꯀꯣ ꯃꯥꯅ ꯑꯩꯅ ꯆꯥꯅꯤꯡꯕꯗꯣ ꯍꯪꯉꯒ ꯃꯌꯥꯝ ꯑꯃ ꯄꯤꯕꯤꯔꯦ ꯃꯌꯥꯝ ꯀꯣ ꯁꯤꯅꯤꯀꯣ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯔꯦ ꯌꯥꯝꯅꯁꯨ ꯍꯔꯥꯎꯔꯦꯀꯣ ꯃꯌꯥꯝ ꯑꯩꯁꯦ ꯏꯃꯥ ꯍꯣꯏ ꯎꯅꯔꯨꯕꯩ ꯍꯔꯥꯎꯕꯅꯦ ꯆꯥꯅꯤꯡꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯄꯨꯕꯤꯔꯛꯄꯅꯦ ꯑꯗꯨꯗꯩꯗꯤ ꯑꯩꯈꯣꯏ ꯆꯦ ꯍꯣꯏꯅꯒ ꯂꯩꯁꯥꯔꯤꯉꯩꯗ ꯏꯔꯝꯕꯁꯦ ꯅꯨꯡꯁꯤꯕ ꯑꯃꯒ ꯄꯣꯛꯄꯗꯣꯀꯣ ꯃꯌꯥꯝꯅꯗꯤ ꯆꯠꯅꯗꯦ ꯍꯥꯏꯔꯛꯄꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕꯗꯣꯀꯣ ꯑꯗꯨꯅꯤꯗ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯜꯂꯒꯦ ꯑꯁꯣꯏꯕ ꯂꯥꯟꯈꯤꯕ ꯂꯩꯔꯁꯨ ꯑꯩ ꯋꯥ ꯉꯥꯡꯕꯁꯨ ꯀꯥꯏꯅ ꯍꯩꯕꯗꯣ ꯑꯣꯏꯁꯟꯗꯕꯅꯦꯕꯀꯣ ꯑꯩ ꯗꯥꯏꯔꯦꯛ ꯉꯥꯡꯖꯔꯤꯁꯦ ꯃꯉꯥꯏꯔꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯒ ꯕꯥꯏ ꯃꯌꯥꯝ